ngasi nongalamdaida Kangpokpi district ta Imphal East district ka tainaba Khamel Lokdagi khara chatlag leiba kuki singna satang haina khangnaba utong lokta maitei volunteers singa kuki militant singa akanba mongda nongmai kapna bada yamdrabada kuki militant mari sikre makhoina leiramba bunker mari volunteers singna khudum chankhre haire kapnaba aduda maitei volunteer ama maida nongmai maruna panduna sokpadagi Indian Red Cross Society IRCS Manipur State Branch ki chairman नरेंद्र निंगोंबना IRCS की एम्बुलेंस ता नोंगसुमदगी पुरकलगा रिम्स हॉस्पिटल दा लेके नखरे ngasi ki kapnaba adu nongalamdai mamlingaiदा utonglokta thokibani bom yauna kapnaba aduda kuki militant sing mari tukhiba volunteers sing ukhe adubu hena sinambi yai haina thajanare kuki sing na maikta makhoi gi mi yamna sire haina lauba volunteers sing na tarakhi haina kapnaba adu yaukhiba volunteer amaga mioi amaga mobile phone da wari sanabagi audio clip amana haire kuki khulai paiba singi maikeida misi mina yaubagi pauta baga masing yamlaba kuki sing bunker leiriba mafam adu tamna gari kuntra da sangsilakpadagi volunteer sing khudakta mafam adudagi handuraki haire